ꯍꯌꯦꯡꯗꯤ ꯈ꯭ꯔꯤꯁꯃꯥꯁꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯂꯩꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯊꯜꯂꯤ. ꯃꯥꯒꯤ ꯈꯪꯅ ꯆꯥꯅꯕ ꯀꯌꯥ ꯑꯃ ꯏꯟꯚꯥꯏꯠ ꯇꯧꯅꯩ ꯂꯥꯛꯎ ꯍꯥꯏꯗꯨꯅ. ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯊꯥꯖꯕꯅ ꯍꯦꯜꯂꯤ. ꯏꯁꯣꯔ ꯍꯥꯏꯕꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯨꯝ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯇꯨꯅ ꯂꯩꯔꯕ ꯃꯈꯣꯏꯒꯤꯁꯨ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯑꯇꯣꯞꯄ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯛꯂꯕꯅꯤ. ꯃꯈꯣꯏꯅ ꯌꯥꯎꯔꯤꯕ ꯍꯥꯏꯕꯕꯨ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯑꯁꯤ ꯈꯛꯇꯅꯤ. ꯑꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯍꯌꯦꯡꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯏꯔꯕꯅꯤನ ꯇꯝꯉꯥꯟꯕ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯨ ꯄꯣꯛꯏ. ꯑꯗꯨꯕꯨ ꯆꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯂꯩꯇ꯭ꯔꯤ. ꯎꯖꯅꯤꯡꯕ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯎꯕ ꯐꯪꯗꯦ. ꯑꯗꯨꯕꯨ ꯉꯁꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤꯅꯤ ꯍꯥꯏꯗꯅ ꯂꯩꯇꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯊꯥꯒꯣꯏ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯒ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯂꯩꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯔꯤꯡꯗꯨ ꯀꯨꯏꯅ ꯆꯠꯇꯨꯅ ꯂꯩꯔꯕ ꯇꯨꯡꯗ ꯇꯠꯂꯝꯗꯥꯏ ꯑꯗꯨꯗ ꯎꯏꯔꯨꯝ ꯋꯥꯎꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥꯗꯨ ꯄꯥꯏꯈꯠꯂꯦ. ꯍꯜꯂꯣ, ꯀꯅꯥ? ꯇꯥꯡꯉꯟꯕ, ꯑꯩꯅꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ ꯍꯔꯥꯎꯅ. ꯁꯅꯥ. ꯇꯥꯡꯉꯟꯕ, ꯑꯩꯅꯤ. ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯄꯥꯎ ꯇꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯗꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗꯨꯅ ꯅꯪꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯆꯠꯇꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯕꯗꯤ ꯐꯪꯗꯦ. ꯈꯣꯏꯊꯥꯆꯧꯒ ꯐꯥꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯪꯗꯨꯅ ꯊꯝꯃꯤ. ꯅꯣꯡꯃꯇ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ. ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯍꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯏꯃꯥꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯅꯤꯡꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅꯤ. ꯁꯅꯥ, ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯍꯣꯡꯉꯅꯤ. ꯏꯝꯐꯥꯜꯂꯣꯝꯗ ꯂꯝ ꯑꯃ ꯂꯩꯔꯦꯅ ꯍꯥꯏ. ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯦ. ꯃꯥꯒꯤ ꯃꯔꯝꯒꯤ ꯅꯨꯄꯥ ꯑꯁꯤ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯅ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯒꯤ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯪꯅ ꯌꯨꯝ ꯍꯣꯡꯗꯣꯏꯁꯦ? ꯇꯥꯡꯉꯟꯕ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯔꯣ ꯅꯪꯅ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ? ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯣ ꯇꯥꯡꯉꯟꯕ? ꯑꯄꯪꯕꯤ, ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒ ꯃꯔꯤ ꯂꯩꯅꯗꯦ. ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯥꯗ ꯂꯩꯅꯤꯡꯕꯒꯤ. ꯑꯩꯅ ꯌꯨꯝ ꯐꯅ ꯍꯣꯡꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯍꯣꯡꯉꯣꯏ ꯁꯅꯥ. ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯈꯩ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯣꯡꯕ ꯂꯩꯔꯣꯏ. ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯂꯥꯞꯄꯨ ꯂꯥꯞꯅꯔꯕꯗꯤ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯇꯥꯡꯉꯟꯕ. ꯁꯤꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯆꯠꯄꯗ ꯉꯥꯏꯔꯤ. ꯋꯥꯠꯂꯤ ꯌꯥꯝꯅ ꯆꯠꯀꯗꯧꯕ. ꯑꯗꯨꯅ ꯑꯩ ꯃꯤꯄꯥꯏꯕ ꯐꯥꯎꯏ. ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯃꯃꯤ ꯁꯥꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ. ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯅ. ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯩ. ꯑꯩꯅ ꯍꯣꯡꯗ꯭ꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥ? ꯑꯩꯕꯨ ꯊꯥꯖꯧ. ꯑꯩ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯨ. ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯧꯒꯅꯤ. ꯑꯃꯗꯤ ꯁꯅꯥ, ꯅꯪ ꯁꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯗꯕꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯌꯨꯀꯣ. ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯅꯤ. ꯑꯩ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯅꯤ. ꯑꯗꯨ ꯇꯥꯡꯉꯟꯕ, ꯅꯪ ꯍꯌꯦꯡ ꯑꯩꯅ ꯍꯦꯛ ꯆꯠꯄ ꯆꯔꯆꯇꯨꯗ ꯂꯥꯛꯑꯣ. ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯒꯤꯐ ꯑꯃ ꯊꯝꯕꯅꯤ. ꯃꯁꯤꯇ ꯅꯠꯇ ꯀꯩꯅꯣ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯁꯤ. ꯑꯩꯅ ꯂꯥꯛꯄꯗ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯅꯣꯏ ꯇꯥꯆꯧꯍꯣꯏ ꯂꯩꯇꯕ꯭ꯔꯣ? ꯇꯥꯆꯧꯍꯣꯏ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯑꯗꯨꯅ ꯅꯪ ꯂꯥꯛꯑꯣ. ꯑꯩ ꯅꯪꯕꯨ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯉꯤ ꯇꯁꯦꯡꯅ. ꯑꯍꯣꯏ ꯁꯅꯥ, ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯅꯛꯇ ꯂꯥꯛꯀꯦ. ꯅꯪꯒꯤꯗꯃꯛ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯈꯨꯗꯣꯜ ꯑꯗꯨ ꯇꯝꯒꯦ. ꯑꯩꯕꯨ ꯊꯥꯖꯧ. ꯑꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯀꯣꯜꯗꯨ ꯊꯝꯈꯤ. ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯗꯨ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯄꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯄꯦꯀꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ.
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯃꯥꯙꯕꯤꯗꯨ ꯂꯥꯛꯏ꯫ ꯃꯆꯥꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯎꯔꯒ "ꯀꯅꯥꯒꯤ ꯕꯔꯊꯗꯦ ꯆꯠꯀꯗꯧꯔꯤꯅꯣ? ꯅꯪꯅ ꯒꯤꯐꯠꯀ ꯁꯦꯝꯗꯅ ꯂꯩꯔꯤꯗꯨꯕꯣ?" ꯇꯝꯉꯥꯟꯕꯗꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯉꯁꯤ ꯉꯔꯥꯡ ꯍꯣꯡꯕ ꯅꯠꯇꯦ, ꯅꯍꯥꯟ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯣꯡꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯪꯂꯕꯗ ꯑꯁꯨꯝꯅ ꯃꯃꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯊꯥ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯌꯥꯝꯕ ꯍꯣꯏꯗ ꯁꯤꯟꯅꯔꯝꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯅꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯑꯁꯤꯅ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯊꯕꯛ ꯄꯤꯕ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯍꯥꯏꯅ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯋꯥ ꯇꯥꯅꯔꯦ." "ꯑꯗꯨꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ? ꯅꯣꯏꯅ ꯆꯠꯂꯒꯗꯤ ꯑꯩꯁꯨ ꯆꯠꯂꯅꯤ, ꯑꯩꯅꯕꯨ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ?" ꯋꯥꯍꯩ ꯑꯗꯨ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯍꯩꯔꯛꯄ ꯋꯥꯍꯩ ꯑꯃꯅꯤ꯫ ꯃꯃꯥꯗꯨꯅ ꯈꯪꯏ ꯃꯆꯥ ꯑꯁꯤꯅ ꯅꯍꯥꯟꯈꯩ ꯃꯈꯣꯏꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕꯁꯨ, ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯅꯇꯣꯝꯇꯅꯤ, ꯅꯪꯒ ꯋꯥ ꯇꯥꯅꯗꯅ ꯀꯅꯥꯒ ꯇꯥꯅꯒꯅꯤ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯊꯧ, ꯂꯩꯔꯤꯕ ꯂꯟ ꯊꯨꯝ, ꯏꯪꯈꯣꯜ ꯀꯩꯀꯩ ꯃꯌꯥꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯂꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯅꯤ, ꯑꯗꯨꯅ ꯍꯥꯏꯗꯕ ꯌꯥꯗꯦꯅꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯇꯥꯕꯗ ꯇꯥꯁꯤꯜꯂꯨ, ꯈꯔ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯗꯧꯕꯅꯤ." ꯇꯨꯃꯤꯟꯅ ꯂꯩ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯨꯅ ꯃꯆꯥꯅ ꯁꯦꯝꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ "ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯌꯥꯝꯅ ꯇꯤꯟꯅꯕ ꯑꯃꯁꯨ ꯅꯠꯇꯦ, ꯀꯅꯥꯒꯤ ꯒꯤꯐꯠꯅꯣ ꯍꯥꯏꯕꯅꯤꯗ? ꯅꯇꯥꯎ ꯆꯤꯡꯈꯩꯒꯤꯗꯤ ꯕꯔꯊꯗꯦ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ?" ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯈꯪꯕꯗꯨꯗ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯁꯦꯝꯃꯤꯕ ꯒꯤꯐꯠ ꯑꯁꯤ ꯏꯃꯥ ꯕꯔꯊꯗꯦꯒꯤ ꯒꯤꯐꯠ ꯅꯠꯇꯦ, ꯑꯩ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯇꯣꯏꯅꯤ, ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯒꯤꯐꯠ ꯑꯁꯤ ꯄꯤꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏ." ꯃꯆꯥꯒꯤ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥꯗꯨ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯖꯗꯕ ꯊꯕꯛ ꯑꯁꯤ ꯃꯆꯥꯁꯤꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯅ ꯁꯥꯎꯔꯛꯇꯧꯕ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛ ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯧꯔꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯗꯦ, ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯤ ꯅꯪ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯩꯀꯣ꯫ ꯅꯪꯒꯤ ꯋꯥꯗꯣ ꯅꯄꯥ ꯑꯁꯤꯅ ꯇꯥꯔꯒ ꯍꯦꯟꯅ ꯏꯃꯨꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯅꯕ ꯊꯕꯛꯅꯤꯅꯦ, ꯑꯗꯨꯅ ꯇꯧꯒꯅꯨ꯫ ꯅꯪ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯀꯅꯨ, ꯑꯩꯅ ꯈꯪꯉꯤ ꯅꯪ ꯅꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯄ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ." "ꯏꯃꯥ, ꯑꯩꯉꯣꯟꯗ ꯊꯤꯡꯕꯝꯇ ꯄꯤꯔꯛꯀꯅꯨ, ꯅꯆꯥ ꯑꯩꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤ, ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ." "ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯔꯤꯅꯣꯅꯦ? ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯅꯤ, ꯖꯥꯇꯤ ꯑꯃꯒꯨꯝ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯍꯔꯥꯎ ꯍꯔꯥꯎ ꯁꯔꯨꯛ ꯌꯥꯕꯅꯤ, ꯅꯣꯡ ꯐꯥꯗꯣꯛ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ, ꯍꯣꯔꯦꯟꯅꯦ ꯅꯪ ꯅꯄꯥ ꯂꯥꯛꯑꯒ ꯆꯩ ꯆꯥꯅꯕ ꯇꯧꯒꯅꯨꯀꯣ ꯅꯪ." ꯉꯥꯡꯅꯕ ꯑꯃ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯅ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯦꯂꯤꯁꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯖꯕ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯇꯝꯉꯥꯟꯕꯗꯨ ꯃꯥꯅ ꯄꯨꯔꯛꯄ ꯒꯤꯐꯠ ꯑꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯉꯥꯏ, ꯃꯥꯅ ꯄꯨꯔꯛꯄꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒ ꯃꯄꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯇꯝꯉꯥꯟꯕꯗꯨ ꯆꯥꯕ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯏꯃꯥꯅ ꯑꯩꯕꯨ ꯆꯠꯇꯅꯕ ꯍꯥꯏꯌꯧꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯗꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯔꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯑꯊꯤꯡꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯃꯟꯗꯅ ꯑꯀꯤꯕ ꯑꯃꯕꯨ ꯂꯩꯔꯛꯇ꯭ꯔꯦꯗꯨꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯍꯣꯏ, ꯆꯨꯝꯃꯤ, ꯀꯩꯕꯨ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ, ꯑꯗꯣ ꯅꯪ ꯑꯩꯅ ꯂꯦꯞꯅꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯗꯥꯡꯉꯟꯕ, ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯑꯩ ꯋꯥꯈꯜ ꯍꯣꯡꯅꯔꯣꯏꯁꯤꯀꯣ, ꯄꯥꯎ ꯐꯅ ꯐꯥꯎꯅꯗꯦ ꯍꯥꯏꯔꯕꯁꯨ." ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨꯗꯤ ꯅꯪ ꯉꯛꯎꯁꯅ, ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯂꯦꯞꯄ ꯂꯩꯇꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯍꯟꯒꯅꯤ꯫ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯁꯦ ꯊꯥꯔ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯒꯅꯤ, ꯅꯪꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ꯫
ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯏ꯫ ꯋꯥꯔꯤꯗꯨ ꯂꯣꯏꯕ ꯅꯥꯏꯗꯦ, ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯕꯨꯡ ꯅꯣꯡꯊꯥꯡꯗꯨ ꯃꯇꯥꯡ ꯀꯥꯏꯅ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯏ꯫ ꯄꯥꯎ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯔꯤꯂꯦꯁꯟ ꯑꯃꯒꯤ ꯃꯐꯝꯗ ꯇꯝꯂꯛꯂꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯗꯥꯡꯉꯟꯕ, ꯅꯪ ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯍꯜꯂꯛꯑꯦꯅ ꯍꯥꯏ꯫ ꯉꯥꯛ ꯂꯩꯔꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯅꯤ꯫ ꯑꯃꯨꯛ ꯁꯥꯂꯟ ꯁꯥꯟꯅꯕ ꯇꯥꯔꯦ꯫ ꯅꯪ ꯑꯝꯇ ꯍꯜꯂꯣꯕ." ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯈꯥ ꯇꯥꯏ, "ꯅꯪꯁꯦ ꯅꯣꯏ ꯇꯥꯆꯧꯗ ꯌꯥꯝ ꯀꯤꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯩ ꯁꯣꯟꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯅ ꯍꯦꯛ ꯇꯟꯖꯥ ꯑꯃ ꯐꯪꯉꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ." "ꯐꯥꯎꯔꯛꯀꯦ. ꯑꯗꯣ ꯑꯩ ꯐꯣꯟ ꯄꯥꯏꯗꯕꯅꯤ나 ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯄꯗ ꯏꯃꯥ ꯍꯣꯏꯅ ꯊꯦꯡꯅꯔꯒꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ." ꯋꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄ꯭ꯔꯞ ꯇꯝꯉꯥꯟꯕꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯊꯥꯟ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯇꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ, ꯃꯃꯥꯗꯨꯅ ꯇꯝꯕꯗꯒꯤ ꯃꯄꯥꯗꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯥꯕꯨ ꯍꯜꯂꯛꯄꯗ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯝꯉꯥꯟꯕꯗꯨ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯄꯥ ꯃꯦꯘꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕ? ꯍꯥ?" ꯇꯨꯃꯤꯟꯅ ꯂꯩ, ꯁꯠ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯗꯦ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ꯫ ꯃꯄꯥꯗꯣ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ, "ꯅꯪ ꯑꯩꯅ ꯍꯪꯉꯤꯁꯦ ꯇꯥꯗꯕ꯭ꯔꯣ? ꯀꯅꯥꯗꯅꯣ? ꯍꯥ? ꯅꯆꯤꯟꯗꯨ ꯈꯨꯝ꯫ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯅꯥꯗꯅꯣ? ꯅꯪ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯥ? ꯍꯥ? ꯈꯨꯝ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ?" ꯇꯝꯉꯥꯟꯕꯗꯨ ꯃꯄꯥꯅ ꯍꯪꯂꯛꯄꯗꯨꯗ ꯃꯄꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯈ꯭ꯔꯤꯁꯃꯥꯁ ꯌꯧꯕ ꯆꯠꯂꯨꯕꯅꯤ ꯄꯥꯕꯨꯡ." "ꯀꯅꯥꯒꯤ ꯌꯨꯝꯗ? ꯀꯅꯥꯅ ꯅꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯧꯔꯛꯏꯕ?" ꯃꯁꯥꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕ ꯑꯣꯏꯕꯒꯤ ꯇꯝꯉꯥꯟꯕꯗꯨ ꯁꯠ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯃꯆꯥ ꯑꯁꯤꯅ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕ ꯑꯃ ꯈꯪꯂꯕꯅꯤꯅ ꯃꯄꯥꯗꯨ ꯁꯥꯎꯅ ꯃꯆꯥ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯆꯩ ꯑꯗꯨꯅ ꯐꯨꯕꯗꯣ ꯑꯌꯣ ꯍꯥꯏꯕ ꯋꯥꯗꯤ ꯂꯥꯏꯔꯗꯅ ꯅꯥꯏ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯑꯃ ꯐꯥꯎꯕ ꯃꯄꯥꯗ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯕꯅ ꯍꯦꯜꯂꯕ ꯃꯄꯥ ꯑꯗꯨꯗꯤ, "ꯑꯍꯩ, ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯆꯠꯈꯤꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯈꯤꯗ꯭ꯔꯥ? ꯍꯥꯏꯌꯣ! ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤꯗ." ꯃꯄꯥꯗꯨꯅ ꯁꯥꯎꯅ ꯐꯨꯔꯤꯕ, ꯊꯤꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯥꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ, "ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯕꯨ ꯊꯤꯅ ꯐꯨꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒ ꯑꯗꯨꯝ ꯎꯅꯒꯅꯤ, ꯃꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯒꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ?" ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯦ, ꯁꯥꯎꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯅ ꯃꯆꯥꯗꯨꯕꯨ ꯐꯨꯗꯨꯅ ꯍꯥꯏꯔꯤ, "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ. ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗꯦꯅꯤꯅ. ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯈꯪꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ." ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯕ ꯃꯄꯥꯗꯨ ꯃꯆꯥꯗꯨ ꯁꯥ ꯆꯤꯡꯕꯗꯨ ꯃꯉꯥꯏ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯕꯨ ꯊꯧꯔꯤ ꯊꯨꯗꯨꯅ ꯆꯩꯅ ꯀꯟꯅ ꯐꯨꯏ꯫ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯃꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯕꯥꯕꯣ, ꯅꯆꯥꯁꯦ ꯁꯤꯕ ꯇꯥꯔꯦꯃꯤ. ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯁꯦ, ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ. ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯈ꯭ꯔꯒꯅꯦ ꯀꯨꯝꯍꯩ ꯑꯣꯏꯗꯨꯅ ꯇꯣꯛꯂꯅꯤ. ꯁꯦ, ꯇꯣꯛꯄꯤꯔꯣꯃꯤ ꯃꯄꯥ ꯅꯪꯕꯣ." ꯃꯦꯘꯗꯨ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯃꯈꯥ ꯑꯗꯨꯗ ꯇꯞꯅ ꯊꯥꯗꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯥꯏ, ꯑꯩꯒꯤ ꯏꯖꯠ ꯃꯆꯦꯠ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯈ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ." ꯃꯄꯥ ꯑꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯇꯝꯉꯥꯟꯕ ꯑꯗꯨꯗꯤ꯫ ꯑꯗꯨꯕꯨ ꯇꯥꯗꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨꯃꯗꯤ꯫ ꯃꯥꯙꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ, "ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯇꯧꯔꯤꯅꯤ. ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤ ꯍꯣꯡꯗꯣꯛꯔꯁꯤꯗꯤ. ꯑꯗꯨꯗꯒꯤꯗꯤ ꯂꯣꯏꯅ ꯐꯔꯅꯤ." ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯆꯩꯗꯨ ꯃꯈꯥꯗꯨꯗ ꯊꯥꯗꯗꯨꯅ ꯃꯦꯘꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯁꯥꯎꯔꯕꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ
ꯑꯃꯨꯛ ꯃꯆꯥꯗꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯄꯥꯅ ꯐꯨꯕꯤꯔꯝꯕꯒꯤ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯄꯤ ꯇꯞꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯉꯥꯡꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦꯅꯦ꯫ ꯃꯇꯝ ꯈꯔꯗꯤ ꯅꯄꯥꯁꯤꯅ ꯄꯥꯝꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯔꯅꯨꯕ꯫ ꯅꯍꯩꯅꯁꯤꯡꯗ ꯃꯥꯌꯣꯟ ꯁꯤꯠꯂꯨ꯫ ꯏꯔꯥꯡ ꯐꯔꯥꯡꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯎ ꯀꯩꯗꯧꯔꯒꯦ ꯉꯥꯟꯕ ꯅꯪꯕꯣ?" ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯏ꯫ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯃꯃꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯍꯤꯡꯕꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯑꯩꯅ ꯅꯣꯏꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯍꯥꯞꯄ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯂꯦꯡꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕꯁꯤꯅ ꯃꯨꯠꯄ ꯅꯥꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯕ ꯅꯥꯏꯔꯣꯏ ꯏꯃꯥ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ." ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯇꯁꯦꯡꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯁꯤ, ꯃꯔꯝꯗꯤ ꯂꯦꯞꯈꯤꯕꯗ ꯈꯟꯈꯤꯕꯗ ꯍꯣꯡꯒꯟꯅꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ, ꯇꯞꯅ ꯊꯦꯝꯃꯤ, "ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤꯗꯅ ꯅꯨꯡꯁꯤꯕꯁꯦ ꯑꯍꯜ ꯂꯃꯟꯗ ꯇꯥꯅꯧ ꯍꯥꯏꯔꯤꯗꯣ ꯅꯈꯣꯏ ꯑꯉꯥꯡ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯍꯜꯁꯤꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯏꯪ ꯆꯤꯛꯄ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ? ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯑꯣꯏ, ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯣꯅꯕ ꯇꯧꯔꯕꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯉꯨ? ꯑꯩꯕꯨ ꯐꯨꯅꯤꯡꯕꯕꯨ ꯆꯩꯅꯤꯡꯕ ꯆꯩ꯫ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯧꯊꯣꯛꯄ ꯍꯥꯏꯗꯨꯗꯤ." ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯝꯗꯅ ꯇꯁꯦꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗꯦ꯫ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯍꯦꯜꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯇꯝꯉꯥꯟꯕ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯌꯨꯝ ꯍꯣꯡꯈꯤ꯫ ꯑꯗꯨꯕꯨ ꯇꯠꯇꯅ ꯃꯌꯨꯝꯗ ꯆꯠꯂꯤ ꯇꯝꯉꯥꯟꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯦꯘ ꯑꯗꯨꯅ ꯄꯥꯝꯗ꯭ꯔꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯅꯪ ꯉꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪ ꯃꯥꯡꯕ ꯄꯥꯝꯕ꯭ꯔꯣ? ꯍꯥ? ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯀꯅꯥꯒꯤ ꯑꯁꯥꯗꯅꯣ? ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯁꯤ ꯀꯥꯏꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯄꯥꯅ ꯌꯥꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯉꯥꯟꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯝꯉꯥꯟꯕꯗꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯕꯕꯥ, ꯅꯆꯥ ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩ ꯅꯣꯡꯃꯇ ꯆꯠꯂꯣꯏ꯫ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯂꯕ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯨ ꯑꯣꯏꯁꯅꯨ꯫ ꯕꯕꯥ, ꯑꯩ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯅꯤ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯋꯥꯁꯛꯇꯨꯅ ꯋꯥꯔꯕꯁꯨ ꯑꯋꯥꯕ ꯑꯗꯨꯕꯨ ꯈꯥꯡ ꯅꯨꯡꯁꯤ ꯃꯥꯏꯀꯩ ꯍꯟꯅ ꯌꯦꯡꯗ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯅꯤꯡꯕꯁꯤ ꯉꯁꯤꯈꯛ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯅꯨꯄꯥꯗꯨꯅ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕꯗ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯣꯟꯖꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯈꯤ꯫ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯅꯈꯤꯕ ꯃꯈꯣꯏ ꯑꯅꯤ, ꯃꯥꯒꯤ ꯁꯛꯇꯝ ꯎꯈꯤꯕꯗꯨꯅ ꯑꯔꯣꯏꯕ ꯃꯄꯥꯎ ꯑꯔꯣꯏꯕ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯄꯥꯎ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯋꯥꯈꯜ ꯑꯗꯨꯗ ꯁꯣꯟꯈꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡ ꯃꯃꯩ ꯑꯗꯨꯗ ꯊꯥꯕꯜꯅ ꯐꯤꯉꯧ ꯊꯣꯛꯂꯛꯄꯗ, ꯊꯥꯕꯜꯂꯩ ꯂꯩꯅꯝꯅ ꯁꯤꯟ ꯊꯨꯡꯂꯛꯄꯗ ꯑꯆꯤꯛꯄ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯜꯂꯤ ꯇꯞꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ, "ꯗꯥꯉꯥꯟꯕ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤ꯫ ꯑꯩ ꯅꯪꯕꯨ ꯃꯤꯁ ꯌꯥꯝ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯄꯥꯎ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯍꯟꯗ꯭ꯔꯤꯕ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯂꯛꯇ꯭ꯔꯤꯕ? ꯑꯗꯨꯕꯨ ꯅꯪ ꯄꯨꯛꯆꯦꯜ ꯍꯣꯡꯈꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪꯒꯤ ꯁꯅꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯁꯣꯟꯗꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅ ꯅꯤꯡꯁꯤꯡꯕꯤ." ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯥꯈꯪ ꯂꯩꯁꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯂꯥ ꯂꯣꯏꯗ꯭ꯔꯤꯕꯒꯨꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡꯃ ꯊꯦꯡꯅꯍꯜꯂꯤ꯫ ꯌꯦꯡꯕ ꯇꯥꯏ ꯋꯥꯖꯔꯕ ꯊꯃꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨ ꯏꯁꯣꯔꯅ ꯇꯝꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ꯫